Campaign for Just and Fair Delimitation na Manipur Da Nrc Toudringeida Census Touba Yaroi Haiduna ngasi AHING NONGYAI PHAOBA CHATHARIBA Puni Punipan General Strike asibu MAPUNG PHANA SOUGATTUNA BISHNUPUR District KUMBI KEITHEL THONG LONDUNA LAMBI THINGDUNA No NRC No Census HAIBA KHOLLAO LAODUNA KHONGJANG CHANGSINKHRE Apunba ima kumbi ki thomi sing kumbi kaithel gi akoibada leiriba apunba ima sing BK Golden Academy kumbi ki mahiroi sing kayana sarugyaduna chongshilakhiba khongjang aduda sarugyakhiba BK Golden Academy kumbi ki mahiroi amana fongdorakibada asigumba thodo wathok charangdaba kaya asina mahiroi ekhoida asuki matik awaba pire peace oina mahi tamba fangandre mahiroi ekhoi gi tungi afaba career ama sembada school da subject kaya ama cover tawpa ngamhandre Tungi yumbini haiba mahiroi kayadadi asuki matik awaba pire maramaduna landamasida NRC Toudringeida Census Touba Yaroi Haiduna Manipur miyamgi KHOLLAO asi lenganga tabiduna landamasida santi oihenduna mahiroi simbu tangdu leitana mahek tamhanbiyu hairaduna karigumba miyamgi khongjang asida mari leinaba singna tabidragadi mahiroi singasu akanba khongjang kaya changshilakani haiki Manipur da koi charang na ba condition ama leibisina turmoil situation ama ngasi society da dum create tawraga leire masi ki effect se ngasi nongna mahi masing tamjari ba khoi gi chhatra sing da yamna chaungna masi effect se phange khoi gi somaina charang na ba condition sing thok pasina khoi gi mairoi singna syllabus sing cover tawna khona ba amadi mahi masing yamna peace oina shanti da tamba phangandre khoi mairoi habasi khoi tungi onadi future pillar ni amadi samas amagi backbone asomna mairoi asumna mairoi singna shanti oina leik tamba phangdaba taragadi matawkramna society ama backbone yaudana lepangangani aduna ngasi khoina chhatra sing mafamdagi haijaningi je ngasi praja singna taliba dabi habidi NRC athuba matamda chana hanbiu NRC tawdrabidi census tawbigunu haiba masi dabi se masi mari leinaba government body singna masi thabak ona athuba matamda pangthokpiu